Ngasi ayuk senran sirang dalai kidraba kongpal kaidem laikai degi waikom nilakamal gi thawai yaugdraba hakchang kwairamban kaitel da puruktuna miyam na ikai kumna ba utkre kwai shaunar ba ima singna irang horokpadagi ra personal singna tear gas sel kamarum kapkre ngasi numidang wairang pung tarup lom tarakpa adwaida waikom nilakamal gi thawai yaugdraba hakchang adu rims ki moktagi kwairamban kaitel da puruktuna tanggal lambi da thamke mafam aduda miyam na laishu katuna ikai kumna ba utki penadraba miyam aduna nilakamal gi thawai yaugdraba hakchang adu si minister masamak laklaga yenggadabani haiduna mafam aduda thamke Nilakamal gi thawai yaugdraba hakchang adu ubada khwaramban kaitel da potfam fambi khoi shaunarba imasing na pendabagi kolau kya marum lauke loinana shamu makongi mapa adwaida mathau tawduna leiba state force sing khoi shaunarba myam aduna tan khaike Nilakamal gi thawai yaugdraba hakchang adu lawtoknabagi matangda wari shananabagi damag Imphal West District ki SP na lusingba Rapid Action Force CRPF amadi Manipur Police ki apunba force ama Kangla gi nongchup thangba hojang lomdagi khwaramban kaitel tamna sangsilaki Apunba force adu sangsilakpa ubada ima ivel singna BT road ta thoraktuna alugali changfam mapada thatlaga thamke mafam aduda SP amasung ima ivel singa ngai hak wari sanaki madugi matungda ima singna apunba force adu temporary market hygiene fam fawba akonba kholau kyaga loinana lauduna tanthorke Mafam adudagi Rapid Action Force ki team aduna ahanbada mogbong kaptuna ima ivel sing adu tankhaina bahonake madu fawbada ima sing adu khongfam handoktabadagi tear gas mogbom amadi chili spray na singba kya kaplaba matungda tankhake loinana numidang pung tare makhairom tarakpa adwaida Nilakamal gi thawai yaugdraba hakchang adu Manipur Police ki team amana thanga lambi dagi laukhatlaba matungda puraga satke madugi matung ai hak leiraga RAF CRPF amadi Manipur Police ki apunba team adu su handoroktuna kanglagi nongchup thangba hojangda punna leike Nanti gue dead body mana ya? Dead body mana? Dead body body tahu dead body mana? Ah, polis na. Sama kita ada tadi kok. Untuk berdiri upaya